ꯑꯅꯤ ꯑꯗꯨꯝ ꯇꯧꯊꯣꯛꯑꯁꯤꯔꯣ ꯌꯥꯏꯅ ꯑꯩꯅ ꯈꯔ ꯀꯪꯖꯕꯁꯨ ꯕꯥꯖꯤꯅ ꯈꯔ ꯆꯣꯠꯂꯤꯗ ꯃꯥꯏ ꯕꯦꯝꯃ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯥꯅ ꯂꯩꯌꯣꯗ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯂꯩꯔꯤꯗꯤ ꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯅꯧꯅ ꯄꯥꯝꯖꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯟꯁꯤꯡꯁꯦ ꯍꯟ ꯇꯧꯗꯨꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯑꯥꯔꯁꯤ ꯒꯦꯂꯔꯤꯅ ꯁꯤꯟꯕ ꯀꯣꯃꯦꯗꯤ ꯍꯟꯅꯤ ꯌꯥꯔꯕꯣ ꯌꯥ ꯐꯖꯔꯣ ꯑꯍꯥꯟꯕ ꯄꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯥꯎꯒꯦ ꯍꯥꯏꯔꯦ ꯉꯁꯤ ꯌꯥꯎꯒꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯉꯁꯤ ꯖꯁ ꯌꯥꯎꯕ꯭ꯔꯥ ꯖꯁ ꯌꯥꯎꯕ꯭ꯔꯥ ꯖꯁ ꯌꯥꯎꯕ꯭ꯔꯥ 이거 파기 따니 까이기 파기노다 아주 하페 ꯃꯣꯏꯁꯦ ꯃꯤ ꯑꯃꯈꯛꯇꯅ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯁꯨꯗꯣꯔꯤꯕ꯭ꯔꯥ ꯃꯔꯤ ꯃꯉꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯒ꯭ꯔꯨꯞ ꯇꯧꯗꯣꯏꯕ꯭ꯔꯣ ꯒ꯭ꯔꯨꯞ ꯇꯧꯗꯣꯔꯤꯕ꯭ꯔꯣ ꯕꯥꯖꯤ ꯃꯤ ꯑꯃꯅ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯒ꯭ꯔꯨꯞ ꯇꯧꯒꯦꯒ ꯃꯤ ꯑꯍꯨꯝꯗꯒꯤ ꯍꯦꯟꯗꯕ ꯍꯥꯏꯕꯅꯤ ꯒ꯭ꯔꯨꯞ ꯇꯧꯒꯦ ꯃꯤ ꯑꯍꯨꯝꯗꯤ ꯍꯦꯟꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯇꯧꯊꯣꯛꯑꯁꯤꯔꯣ ꯌꯥꯏꯅ ꯑꯩꯅ ꯈꯔ ꯀꯪꯖꯕꯁꯨ ꯕꯥꯖꯤꯅ ꯈꯔ ꯆꯣꯠꯂꯤꯗ ꯃꯥꯏ ꯕꯦꯝꯃ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯥꯅ ꯂꯩꯌꯣꯗ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯗꯨꯗꯤ ꯒ꯭ꯔꯨꯞꯁꯨ ꯌꯥꯕ ꯍꯣꯏ ꯕꯥꯖꯤ ꯃꯤ ꯑꯍꯨꯝꯗꯒꯤ ꯍꯦꯟꯕ ꯌꯥꯗꯕ ꯌꯥꯗꯕ ꯑꯗꯒꯤ ꯆꯠꯁꯦ ꯂꯩꯈ꯭ꯔꯦ ꯐꯣꯝ ꯐꯪꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯃꯔꯨ ꯑꯣꯏꯅ ꯐꯣꯝꯁꯦ ꯕꯥꯖꯤ ꯁꯤꯡꯖꯃꯩ ꯁꯨꯄꯔ ꯃꯥꯔꯀꯦट आची कैसे गैलरी शॉप नंबर 9 से असीदनी बाजी ꯑꯁꯤꯒꯤ ꯒꯦꯂꯔꯤ ꯁꯣꯝ ꯅꯝꯕꯔ 9 ꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅꯅꯦ ꯕꯥꯖꯤ ꯅꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯅꯣꯛꯍꯟꯕꯤꯌꯨ ꯍꯥ ꯑꯗꯨ ꯅꯣꯛꯆꯒꯦ ꯃꯃꯟꯅ ꯊꯕ ꯅꯣꯛꯍꯟꯕꯤꯌꯨ ꯕꯥꯖꯤꯅ ꯑꯀꯨꯞꯄ ꯃꯔꯣꯟꯁꯤ ꯌꯥꯝꯅ ꯈꯪꯅꯤꯡꯉꯕ ꯑꯩꯉꯣꯟꯗ ꯄꯥꯡꯉꯪꯗ ꯍꯪꯅꯧ ꯂꯩꯔꯕ ꯑꯗꯨ ꯇꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤ ꯀꯩꯁꯦ ꯒꯦꯂꯔꯤꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯄꯤꯔꯦ ꯍꯥꯏꯔꯒ ꯕꯥꯖꯤꯅ ꯑꯃꯨꯛꯇꯪ ꯍꯪꯕꯤꯌꯨ ꯑꯩ ꯐꯣꯝ ꯂꯧꯕ ꯆꯠꯁꯦ ꯑꯗ ꯉꯥꯏꯈꯣ ꯕꯥꯖꯤ 바지는 혹시 바지 야오게 하려드나? 바지는 야오도이지 까리다노니. 그러면 누구? 그러면 뭐 레이. 항배하고 항니 바자이 항배하고 항니 바자이. 폼 로드가 일단 딱 할래네 손 깜짝 놀래. 아니 어디 요새 스포츠로 바지는 야암나 상나고 다이로노 양 비로노 봐. 저기 असी कैसेट गैलरी ना सिंजरीबा कॉमेडी शो से अनौबा कॉमेडियन सिंबु योखनिंबगी वखलोंदा तौजबा कंपटीशन असिदा मयामसु लाक्पिरगा सरुक याबियु हाइबा वाही से असिदंग तोंगान बा मिसिंगी खोंजे नंगदा हाइबिरोनी अदु तोंगान बा हाइगुमसिदा अदुइदो हाइरगा अदुदे एक्टिंग तौर हाइबिरोने मिमिक्रीने खंगनगुमसे ꯑꯁꯤ ꯒꯦꯂꯔꯤꯗꯤ ꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛ ꯅꯧꯅ ꯄꯥꯝꯖꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯌꯟꯁꯤꯡꯁꯦ ꯍꯟ ꯇꯧꯗꯨꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯑꯥꯔꯁꯤ ꯒꯦꯂꯔꯤꯅ ꯁꯤꯟꯕ ꯀꯣꯃꯦꯗꯤ ꯍꯟꯅꯤ ꯌꯥꯔꯕꯣ 야 ꯐꯖꯔꯣ